ꯑꯅꯤꯗꯨꯒꯤ ꯃꯇꯧꯗꯨ ꯎꯔꯒ ꯄꯨꯖꯥ ꯑꯃꯨꯛ ꯍꯟꯗꯨꯅ ꯊꯣꯛꯈꯤꯁꯦ ꯍꯥꯏꯔꯦ ꯊꯣꯛꯉꯝꯗ꯭ꯔꯦ ꯆꯪꯁꯤꯟꯁꯦ ꯍꯥꯏꯔꯦ ꯃꯈꯣꯡꯗꯣ ꯁꯠ ꯊꯥꯡꯖꯤꯟꯕ ꯉꯝꯗ꯭ꯔꯦ ꯏꯔꯦꯟ ꯄꯤꯕꯥꯕꯨ ꯇꯞꯅ ꯏꯟꯊꯣꯛꯂꯒ ꯗꯥꯇꯣꯟ ꯏꯅꯝꯃ ꯆꯪꯂꯛꯑꯗꯤ ꯅꯨꯡꯉꯥꯏꯔꯨꯏ ꯊꯣꯛꯈ꯭ꯔꯣ ꯑꯗꯣ ꯆꯥꯛ ꯊꯨꯅ ꯂꯣꯏꯁꯤꯟꯅꯕ ꯇꯧꯔꯣ ꯑꯗꯨꯒ ꯉꯁꯤꯗꯤ ꯋꯥꯔꯤ ꯈꯔ ꯁꯥꯟꯅꯁꯦ ꯍꯣꯏ ꯗꯥꯇꯣꯟ ꯑꯁꯨꯝꯅ ꯄꯤꯕꯥꯅ ꯁꯠ ꯂꯩꯊꯣꯔꯛꯄ ꯃꯇꯝꯗ ꯄꯨꯖꯥꯗꯣ ꯃꯈꯣꯡꯗꯣ ꯁꯠ ꯊꯥꯡꯗꯨꯅ ꯆꯪꯁꯤꯜꯂꯛꯏ ꯃꯗꯨꯕꯨꯗ ꯄꯤꯕꯥ ꯍꯥꯏꯐꯝ ꯇꯧꯐꯝ ꯈꯪꯗ ꯃꯁꯥꯗꯣ ꯏꯊꯛ ꯊꯛꯀꯠꯅ 이대마 하우네 keisu kaide 이ren수 부자기 콘설 따보다 마사도 소일라위 아두가 살레이토리 비바 이렌다 하이비 앵람마가 토크리 부자리 녹미 떠라가 짠 에이겜다 하우디 우하우디고 이렌도 이가이바나 마사도 레이폼 칸드리 아두나 삿하이리 이나마 인장 툼 탁람바니 호이 ꯑꯩ ꯂꯣꯏꯁꯤꯜꯂꯒꯦ ꯅꯪ ꯄꯣꯊꯥꯖꯔꯣ ꯋꯥꯔꯤ ꯁꯥꯟꯅꯗꯧꯕ ꯌꯥꯝ ꯂꯩ ꯍꯥꯏꯔꯝꯃꯤꯗꯣ ꯏꯔꯦꯟꯗꯤ ꯄꯨꯖꯥꯒꯤ ꯋꯥꯍꯩꯗꯨꯗ ꯑꯃꯨꯛꯀ ꯍꯦꯟꯅ ꯏꯀꯥꯏꯔꯗꯨꯅ ꯀꯤꯆꯟꯗꯒꯤ ꯈꯣꯡꯂꯩ ꯊꯤꯟꯅ ꯊꯣꯛꯈ꯭ꯔꯦ ꯄꯨꯖꯥꯁꯨ ꯅꯣꯛꯂꯒ ꯂꯩꯍꯧꯔꯤ ꯑꯗꯨꯒ ꯏꯔꯦꯟꯅ ꯑꯐꯤꯡ ꯑꯐꯥꯏ ꯑꯣꯏꯅ ꯃꯈꯣꯡꯗꯨ ꯒꯝ ꯊꯥꯡꯂꯒ ꯊꯣꯔꯛꯄꯗ ꯌꯥꯏꯈꯣꯝꯕꯁꯨ ꯀꯤꯆꯟꯗ ꯆꯪꯂꯛꯄꯒ ꯃꯄꯥ ꯆꯥꯟꯅꯗꯨꯅ ꯏꯔꯦꯟꯗꯨ ꯌꯥꯏꯈꯣꯝꯕꯗ ꯒ꯭ꯔꯣꯡ ꯍꯦꯛꯇ ꯊꯦꯡꯖꯤꯜꯂꯤ ꯌꯥꯏꯈꯣꯝꯕꯅ ꯃꯆꯟ ꯗꯗꯥ ꯁꯤꯔꯦ ꯅꯪꯕꯨ ꯇꯞꯅ ꯆꯠꯄ ꯌꯥꯗ꯭ꯔꯣ ꯗꯗꯥ ꯌꯦꯡꯕꯤꯒꯦꯁꯦ ꯀꯥꯏꯗ ꯁꯣꯛꯀꯦ 이렌 ꯃꯀꯣꯛꯇꯨꯗ ꯃꯈꯨꯠꯇꯨꯅ ꯅꯥꯜꯂꯒ ꯀꯩꯁꯨ ꯁꯣꯛꯇꯦ ꯗꯗꯥ ꯌꯥꯏꯈꯣꯝꯕꯅ ꯏꯔꯦꯟꯕꯨ ꯃꯈꯨꯠ ꯁꯝꯗꯨꯅ ꯄꯨꯔꯛꯂꯒ ꯃꯌꯥꯏ ꯊꯪꯕꯗ ꯂꯩꯔꯤꯕ ꯀꯥ ꯑꯗꯨꯗ ꯄꯨꯔꯛꯇꯨꯅ ꯐꯝꯍꯜꯂꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯌꯩꯁꯤꯟꯈꯤꯕ ꯏꯔꯦꯟꯒꯤ ꯃꯀꯣꯛꯇꯨꯗ ꯃꯈꯨꯠꯇꯨꯅ ꯇꯞꯅ ꯅꯥꯟꯊꯔꯒ ꯇꯞꯅ ꯆꯠꯀꯦ ꯍꯥꯏꯗꯦꯕ ꯇꯥꯟꯖꯥꯗꯨꯗ ꯋꯥꯡꯂꯦꯟꯁꯨ ꯊꯣꯔꯛꯇꯨꯅ ꯏꯆꯥꯇꯣꯝꯕꯤ ꯀꯩꯗꯧꯔꯦ ꯍꯥꯏꯕꯅꯣ ꯕꯕꯥ ꯃꯆꯟꯁꯦ ꯑꯩꯉꯣꯟꯗ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯏꯕ 이해 ꯀꯗꯥꯏꯗ ꯁꯣꯛꯂꯕꯗꯨꯗꯤ ꯀꯩꯁꯨ ꯁꯣꯛꯇꯦ ꯕꯕꯥ ꯑꯁꯨꯝꯅ ꯃꯤ ꯂꯥꯡꯕꯒꯤ ꯈꯣꯟꯖꯦꯜꯗꯨ ꯇꯥꯕꯗ ꯄꯤꯕꯥꯁꯨ ꯃꯥꯒꯤ ꯀꯥꯗꯒꯤ ꯊꯣꯔꯛꯏ ꯑꯗꯨꯒ ꯗꯗꯥ ꯀꯩꯗꯧꯔꯒꯦ ꯃꯆꯟꯁꯦ ꯇꯨꯁꯤꯜꯂꯤꯕ ꯇꯧꯅꯤ ꯃꯃꯥꯏ ꯆꯥꯝꯊꯣꯛꯄꯅꯤ 이해 ꯑꯇꯣꯝꯕ ꯑꯗꯨꯝꯅ ꯍꯥꯏꯒꯅꯨꯅꯦ ꯁꯣꯏꯕꯕꯨ ꯇꯝꯕ ꯉꯝꯕ꯭ꯔꯣ 이렌 ꯄꯤꯕꯥꯗ ꯃꯃꯤꯠꯇꯣ ꯐꯂꯞ ꯌꯦꯡꯂꯒ ꯋꯥꯈꯟꯗ ꯁꯨꯝ ꯍꯥꯏꯖꯩ ꯑꯩꯕꯨ ꯃꯥꯏꯊꯦꯛꯏ ꯀꯥꯏꯅ ꯃꯥꯅ ꯇꯧꯍꯜꯂꯤꯅꯤꯗꯤ ꯈꯪꯗꯦꯕ ꯄꯤꯕꯥꯁꯨ 이렌ꯗ ꯌꯦꯡꯂꯒ ꯀꯥꯏꯗ ꯁꯣꯛꯀꯦ 이렌 ꯆꯤꯟꯕꯥꯜ ꯊꯣꯛꯅ ꯈꯨꯝꯕꯗꯤ ꯅꯠꯇꯦ ꯃꯆꯤꯟꯗ ꯇꯞꯅ ꯅꯣꯏ ꯅꯄꯥꯗꯨꯁꯦ ꯑꯗꯨꯝꯅ ꯍꯥꯏꯒꯦ ꯍꯥꯏꯗꯣꯛꯂꯨꯔꯒ ꯑꯃꯨꯛ ꯁꯠ ꯍꯥꯏꯔꯛꯏ ꯍꯪ ꯃꯆꯟ ꯀꯩꯗꯧꯔꯦ ꯀꯩꯁꯨ ꯇꯧꯗꯦ ꯗꯗꯥ ꯑꯁꯨꯝꯅ ꯏꯃꯨꯡꯗꯣ ꯄꯨꯡꯂꯥꯡ ꯂꯥꯡꯉꯤ ꯅꯨꯃꯤꯠꯇꯨꯒꯤ ꯅꯨꯃꯤꯗꯥꯡꯗꯣ ꯃꯄꯥ ꯃꯆꯥ ꯑꯍꯨꯝꯗꯣ ꯃꯤ ꯂꯣꯏꯅ ꯇꯨꯝꯅꯈ꯭ꯔꯕ ꯃꯇꯨꯡ ꯄꯨꯟꯅ ꯐꯝꯃꯤꯟꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯕꯕꯥ ꯅꯨꯃꯤꯠꯇꯨꯒꯤ ꯊꯧꯗꯣꯛ ꯑꯗꯣ ꯀꯔꯝꯅ ꯊꯣꯛꯈꯤꯕꯅꯣ ꯋꯥꯡꯂꯦꯟ ꯃꯆꯥꯅꯨꯄꯥ ꯑꯅꯤꯗ ꯁꯝꯇꯛꯅ ꯋꯥꯔꯤ ꯂꯤꯔꯛꯂꯝꯃꯤ ꯅꯨꯃꯤꯠꯇꯣ ꯑꯩꯅ ꯅꯪꯒꯤ ꯄꯥꯕꯨꯡ ꯂꯨꯈꯣꯏ ꯍꯣꯏꯗ ꯆꯪꯂꯨꯔꯕ ꯃꯇꯨꯡ ꯒꯥꯔꯤ ꯊꯧꯗꯨꯅ ꯁꯨꯝ ꯂꯥꯛꯄꯅꯤ ꯑꯗꯨꯕꯨ ꯈꯪꯍꯧꯗꯅ ꯏꯄꯥꯒꯤ ꯒꯥꯔꯤꯗꯨꯒꯤ ꯃꯃꯥꯡꯗ ꯒꯥꯔꯤ ꯑꯃ ꯐꯩꯅ ꯈꯥꯝꯖꯤꯜꯂꯛꯈꯤ ꯑꯗꯨꯗꯒꯤ ꯀꯩꯗꯧꯔꯕ ꯕꯕꯥ ꯑꯗꯨꯗꯒꯤꯗꯤ ꯑꯩꯁꯨ ꯒꯥꯔꯤꯗꯣ ꯃꯆꯤ ꯑꯃꯗ ꯈꯥꯝꯂꯒ ꯂꯩꯔꯤꯉꯩ ꯑꯗꯨꯗ ꯃꯃꯥꯏ ꯃꯃꯤꯠ ꯈꯨꯝꯕ ꯃꯤꯑꯣꯏ ꯑꯅꯤ ꯑꯩꯒꯤ ꯃꯥꯡꯗ ꯐꯩꯅ ꯈꯥꯝꯂꯤꯕ ꯒꯥꯔꯤ ꯑꯗꯨꯗꯒꯤ ꯀꯨꯝꯊꯔꯛꯇꯨꯅ ꯑꯩꯒ ꯃꯔꯩ ꯉꯥꯏꯍꯥꯛ ꯌꯦꯠꯅꯈꯤ ꯑꯗꯨꯕꯨ ꯈꯪꯍꯧꯗꯅ ꯃꯈꯣꯏꯅ ꯑꯩꯕꯨ ꯅꯣꯡꯃꯩ ꯅꯝꯗꯨꯅ ꯂꯝꯕꯤ ꯑꯗꯨꯒꯤ ꯃꯇꯥꯏꯗ ꯄꯨꯁꯤꯟꯗꯨꯅ ꯉꯥꯏꯍꯥꯛ ꯂꯥꯛꯅ ꯐꯅ ꯇꯧꯗꯨꯅ ꯂꯩꯈꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯃꯈꯣꯏꯅ ꯑꯩꯕꯨ ꯐꯥꯗꯨꯅ ꯄꯨꯔꯒ ꯃꯐꯝꯗꯨꯗ ꯐꯨꯕꯒ ꯀꯥꯎꯕꯒ ꯇꯧꯔꯛꯈꯤ ꯑꯗꯨꯗꯒꯤ ꯑꯩ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯈꯤꯗ꯭ꯔꯦ ꯃꯇꯝ ꯑꯗꯨꯗ ꯏꯆꯥꯇꯣꯝꯕꯤꯅ ꯀꯞꯂꯒ ꯑꯩꯕꯨ ꯀꯧꯔꯛꯄꯒꯤ ꯈꯣꯟꯖꯦꯜ ꯑꯃꯗꯤ ꯑꯩꯁꯨ ꯇꯥꯈꯤ ꯑꯗꯨꯗꯒꯤ ꯑꯩ ꯒ꯭ꯌꯥꯟ ꯃꯥꯡꯈ꯭ꯔꯦ ꯕꯕꯥ ꯃꯁꯤꯅ ꯇꯥꯛꯄꯗꯤ ꯑꯩꯈꯣꯏꯕꯨ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯈꯔꯅ ꯁꯦꯟꯅꯗꯨꯅ ꯂꯩꯔꯦ ꯍꯥꯏꯕꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯌꯥꯔꯤꯕ ꯃꯈꯩ ꯆꯦꯛꯁꯤꯟꯅꯕ ꯇꯧꯁꯤ ꯑꯗꯨ ꯍꯥꯏꯔꯒ ꯌꯥꯏꯈꯣꯝꯕ ꯃꯈꯥ ꯇꯥꯔꯛꯏ ꯑꯗꯨꯒ ꯃꯆꯟꯕꯨ ꯐꯥꯗꯨꯅ ꯑꯋꯥꯕ ꯄꯤꯈꯤꯕ ꯃꯤꯁꯛꯁꯤꯡ ꯑꯗꯨꯁꯨ ꯑꯊꯨꯕ ꯃꯇꯝꯗ ꯊꯤꯒꯠꯇꯨꯅ ꯃꯈꯣꯏꯁꯨ ꯑꯋꯥꯕ ꯄꯤꯒꯗꯕꯅꯤ ꯑꯩꯈꯣꯏꯅ ꯐꯠꯇꯕ ꯃꯤꯑꯣꯏꯁꯤꯡꯒ ꯃꯥꯟꯅꯔꯨꯗꯅ ꯀꯩꯗꯧꯔꯨꯗꯣꯏꯅꯣꯅ ꯈꯜꯂꯒ ꯂꯩꯕꯁꯤꯗ ꯌꯥꯝꯅ ꯍꯦꯟꯖꯤꯜꯂꯛꯂꯤ ꯄꯤꯕꯥꯁꯨ ꯁꯠ ꯍꯥꯏꯔꯛꯏ ꯆꯨꯝꯃꯤ ꯗꯗꯥ ꯑꯩꯈꯣꯏ ꯇꯨꯃꯤꯟꯅ ꯁꯨꯝ ꯂꯩꯁꯤꯟꯕꯗꯤ ꯃꯤꯅ ꯌꯥꯏ ꯈꯪꯗꯨꯅ ꯁꯨꯝ ꯍꯦꯟꯖꯤꯜꯂꯛꯄ ꯇꯥꯕꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯁꯨ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯇꯧꯗꯕ ꯌꯥꯗꯦ ꯑꯁꯨꯝꯅ ꯃꯄꯥ ꯃꯆꯥ ꯑꯍꯨꯝꯗꯣ ꯋꯥꯔꯤ ꯁꯥꯟꯅꯔꯕ ꯃꯇꯨꯡꯗ ꯇꯨꯝꯕ ꯂꯣꯏꯅ ꯆꯪꯅꯈ꯭ꯔꯦ ꯄꯤꯕꯥ ꯃꯥꯒꯤ ꯀꯥ ꯌꯧꯔꯛꯄꯒ ꯊꯣꯡꯗꯣ ꯉꯥꯁꯤꯜꯂꯒ ꯃꯥꯒꯤ ꯐꯃꯨꯡꯗ ꯆꯪꯂꯛꯏ ꯑꯗꯨꯒ ꯐꯣꯟꯗꯣ ꯂꯧꯈꯠꯂꯒ ꯑꯃꯨꯛ ꯌꯦꯡꯉꯤ 이렌ꯒꯤ SMS ꯑꯅꯤ ꯂꯩꯔꯝꯃꯤ ꯗꯥꯇꯣꯟ ꯅꯪꯁꯦ ꯑꯣꯟꯊꯣꯛꯅꯁꯨ ꯃꯊꯣꯡ ꯆꯥꯗꯦ
ꯑꯗꯨꯒ ꯑꯃꯅ ꯗꯥꯇꯣꯟ ꯁꯣꯅꯣ ꯑꯩ ꯇꯨꯝꯖꯔꯦ ꯄꯤꯕꯥ ꯏꯔꯟꯒꯤ SMS ꯇꯣ ꯄꯥꯔꯒ ꯃꯇꯣꯝꯇ ꯅꯣꯛꯐꯦꯠ ꯇꯧꯏ ꯑꯗꯨꯒ SMS ꯑꯃ ꯇꯥꯏꯄꯤꯡ ꯇꯧꯏ ꯇꯨꯝꯕꯤꯔꯣ ꯁꯣꯅꯣ ꯆꯨꯕꯤ ꯑꯁꯨꯝꯅ SMS ꯇꯣ ꯊꯥꯔꯝꯂꯒ ꯃꯥꯁꯨ ꯑꯃꯨꯛ ꯇꯨꯝꯊꯈ꯭ꯔꯦ ꯃꯗꯨꯒꯤ ꯅꯣꯡꯉꯥꯜꯂꯒ ꯏꯔꯦꯟ ꯃꯥꯒꯤ ꯇꯧꯕ ꯌꯥꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯒ ꯃꯄꯥ ꯑꯃꯗꯤ ꯃꯕꯨꯡ ꯑꯅꯤꯒꯤ ꯊꯕꯛ ꯆꯠꯅꯕ ꯆꯥꯛꯁꯨ ꯊꯣꯡꯕ ꯂꯣꯏꯔꯗꯨꯅ ꯃꯥꯒꯤ ꯀꯥꯗ ꯆꯪꯂꯛꯏ ꯃꯇꯝ ꯑꯗꯨꯗ ꯐꯖꯕꯤꯁꯨ ꯏꯔꯦꯟꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ 이렌 फजबी उबदा इमा नंगबु जाक लोइरबो लोइरे इमा इबेमा इमा वा अमा हाइगे करी वानो इमा ना हाइदरिबो वासे नंग दादोनगी मरमदनी हेक्ता हाइबियो इमा येंगो नंगी दादोन से मयु मकई पामा मतम ओइरे अदुना लुहोंबिरगे खले अदुबु मानदि याद्रे अदो नपुंग अनिमक नंगबु लुना निंगजबा ngaktanidो अदुना नंगी दादोन से लुहोंबा सिकाइदनबा नंगना खरा हायुने इरेंदो करी हाइगदबनो खंग्रे फजबगी वाफमदो होइमा आई हाइजगे दादोनदा अदुगा नंगी दादोन हेक लुहोंबा लोइरगा नंगबुसुने इमाना चाउना लुहोंगनी इसा निंगोल अनि सुबा नते नतोमतानी अदुना ताजोती होंगलोइदा इमाना फजबगी वाफमदो तारगा इरेंना इमा नचादे युम पालरोइदा इमा होइगे नाक्ता सुम लैरगे मदु यादेको निंगोलना मपामदा सिहैदे इसाबु करी वाटके सक्ता सुदा इसादौना माइथोंग इंगना फजबबु कनाइदा लैरमगदगे युमसिदा लैरिबा लनथुम पुमनमक इसागी सरुक याउरिबनी इरेन फजबगी वाहैसिंग अदु तारगा इमा ngasiगी sangsar asida nacha aigidi ima baba amade dada daton nakhoidagi henba ama amuk leijade aduna lambi sorokta chakni phini chalamgadaba pusise nakhoigi minung sina ngasidi taibong phambak asida nacha na mi oina lepjaba ngamjabani mapok kayarak hanna poklabasu nakhoigi lamande nacha na singba ngamlari ma अदु हाइरगा इरेंदो लुथादुना पिलु पिरांग इहौदुना लैख्रे फजबी इरेंगी मकोकता तपना नाथरगा करिगी कपलिनो अंगहाउबिसिदे हौखिबा मतम खरदा इमाना नंबो कयादा ओटपिखिबा इसादि लांदबनी नंगसिदि अखोइगी मांगदा मुंग लेपलरे फारे नबुंसिंग थबक जके हाइरकलनी चाकदो थीनबा तवरसिलाओ असमना अनिदो पुना थोमिनरे ngahaki matang office tatnabagi mahamhei चाक चानब चंगरकली अदुबु इरेंगी माइथोंदुदी हेक येंखिबदा इसुकसुई याखंबसु चंगलक्तुना मचन नसांगमदब्रो नंबो कशि तंगदीतदा याखंबा इरेंगी मनाक्तु चंगसिलगा इरेंगी लाइबक्तुदा मखुतु थमलगा अहिंग असागी चांगिंगलमी अदुगा इरेंगी मखुतु पाइरगा डाइनिंग चेयरदा फमलगा तपना नुसीना हाइरई मचन ददा वाहाइगेसे सिदगिदी इमुगी थबा इंखांग सिंगसे नंग यावगनो ननमना मराइना तौजनी नंगदे ददा होय अमदे बाबागे तांगना थोपी थाजनी इसन्ना मोमो नोकना लैरिबा मखै एखोइना नुंगाइरिबनी नंगना खितंग नुंगाइतबा उबदा ददा होयना हेना नुंगाइते नंगदे इमुंगसिगे थावन मिचांगनी इरेन याइखोंबगी वाहै तारगा मिलु पिरांग इहौना ददा इहे असिगी कपीने अहाबिसिदे कपकनुसे अदो ददा चाक चादौरे ngasidi dadaga चाक चामिनसिको कुइरे इचनगा चाक चामिनदबा इरेन होय हाइबगुम महक्तु नमले तंजादुदा पिबा चंगले अदबो इरेन कपलुबगे मामे मना इपोम पोमदुना लैरमबदुदा तपना हंगले केबे किदौरे याखंबना ओइना खमले ना मसनसे मसा नुंगाइते अदुगिने अदुदे पोथारगा लैबा याद्रो अखोइगा चाक चामिनखिसे हाइदुना अइना खामबनी असुना तौरिङै मतमदो फनियाम थेंजनख्रे अदुना बिबासो इरेन मसा नुंगाइते हाइबदुदा इफोंग फोंगनो लेपसु ngamda वाखंददि नुंगाइफम खंग्रे बिबा मागी चाकदो डाइनिंग टेबलदा थमलगा इरेनदा हाइफे इंगले अदुबा इरेनदे बिबादा हानदगे येंगदुना लैरमे बिबा कनातादा मागी चिंबालदना तपना कवि केवे इरेन सुमदु खंगलदुना तपना दातोन
ꯌꯥꯏꯈꯣꯝꯕ ꯏꯔꯦꯟꯕꯨ ꯃꯥꯒꯤ ꯃꯅꯥꯛꯇ ꯐꯝꯍꯜꯂꯒ ꯆꯥꯛꯇꯨ ꯏꯟꯕꯤꯔꯦ꯫ ꯏꯔꯦꯟꯁꯨ 2-3ꯂꯛꯀꯨꯝꯕ ꯌꯥꯏꯈꯣꯝꯕꯅ ꯏꯜꯂꯛꯄ ꯆꯥꯛꯇꯣ ꯆꯥꯔꯕ ꯃꯇꯨꯡ "ꯗꯗꯥ ꯊꯦꯡꯂꯅꯤꯌꯦ, ꯑꯩ ꯑꯗꯨꯝ ꯆꯥꯔꯒꯦ." "ꯁꯦ, ꯑꯃꯨꯛꯇꯪꯒ ꯏꯜꯂꯛꯀꯦ." ꯑꯁꯨꯝꯅ ꯌꯥꯏꯈꯣꯝꯕ ꯏꯔꯦꯟꯕꯨ ꯆꯥꯛꯇꯨ ꯏꯟꯕ ꯂꯣꯏꯔꯒ ꯃꯥꯁꯨ ꯑꯃꯨꯛ ꯆꯥꯕ ꯍꯧꯈ꯭ꯔꯦ꯫ ꯑꯗꯨꯒ ꯄꯤꯕꯥꯗꯤ ꯆꯥꯛꯇꯨ ꯆꯥꯔꯤꯔꯥ ꯆꯥꯗ꯭ꯔꯤꯔꯥ ꯈꯪꯗꯦ꯫ ꯃꯃꯤꯠꯇꯨꯅ ꯏꯔꯦꯟꯗ ꯐꯂꯞ ꯌꯦꯡꯗꯨꯅ ꯆꯥꯛꯇꯨ ꯑꯃꯨꯛ ꯑꯅꯤꯔꯛ ꯍꯨꯛꯂꯒ ꯃꯈꯨꯠ ꯍꯥꯝꯗꯣꯛꯈ꯭ꯔꯦ꯫ ꯌꯥꯏꯈꯣꯝꯕꯁꯨ ꯈꯔ ꯆꯥꯔꯒ "ꯑꯗꯣ ꯃꯆꯟ, ꯗꯗꯥ ꯍꯣꯏ ꯆꯠꯂꯨꯈꯤꯒꯦꯀꯣ." "ꯍꯣꯏ ꯗꯗꯥ." ꯌꯥꯏꯈꯣꯝꯕ ꯊꯣꯛꯈ꯭ꯔꯦ꯫ ꯄꯤꯕꯥꯗꯤ ꯃꯈꯨꯠ ꯍꯥꯝꯖꯤꯟꯅꯗꯨꯅ ꯃꯌꯥꯝꯕ ꯊꯣꯛꯈꯤꯕ ꯉꯥꯏꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ "ꯗꯥꯇꯣꯟ, ꯊꯦꯡꯉꯦ." "ꯑꯗꯣ ꯅꯪ ꯀꯩꯒꯤ ꯀꯞꯄꯤꯅꯣ?" "ꯑꯩ ꯀꯩꯁꯨ ꯀꯞꯇꯤꯌꯦ ꯗꯥꯇꯣꯟ." ꯄꯤꯕꯥ ꯏꯔꯦꯟꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯒ "ꯀꯦꯕꯦ, ꯑꯇꯩꯒꯤ ꯃꯐꯝꯗ ꯑꯣꯏꯗꯕ ꯉꯥꯡꯂꯁꯨ ꯑꯩꯒꯤ ꯏꯐꯝꯗꯗꯤ ꯑꯣꯏꯗꯕ ꯉꯥꯡꯒꯅꯨ. ꯑꯩ ꯈꯪꯉꯦ ꯅꯪ ꯉꯁꯤ ꯀꯞꯄꯦ ꯍꯥꯏꯕ." "ꯑꯗꯣ ꯗꯥꯇꯣꯟ, ꯍꯣꯏꯕ, ꯑꯩ ꯁꯣꯏꯈ꯭ꯔꯦꯕ. ꯊꯦꯡꯉꯦ, ꯆꯠꯅꯕ ꯇꯧꯔꯣ." ꯄꯤꯕꯥ ꯃꯈꯨꯠ ꯑꯅꯤꯗꯨꯅ ꯏꯔꯦꯟꯒꯤ ꯃꯥꯏꯊꯣꯡꯗꯨꯗ ꯇꯞꯅ ꯊꯦꯡꯂꯒ "ꯗꯥꯇꯣꯟ ꯊꯕꯛ ꯆꯠꯂꯨꯈꯤꯒꯦꯀꯣ. ꯐꯖꯅ ꯂꯩꯔꯝꯃꯣ. ꯑꯗꯣ ꯍꯣꯔꯦꯟ ꯊꯕꯛ ꯍꯜꯂꯛꯄꯗ ꯀꯔꯤ ꯂꯩꯔꯛꯎꯒꯦ?" "ꯗꯥꯇꯣꯟꯅ ꯄꯤꯖꯅꯤꯡꯕ ꯑꯃ ꯍꯦꯛꯇ ꯂꯩꯔꯛꯑꯣ." ꯍꯣꯏ, ꯗꯥꯇꯣꯟ ꯆꯠꯂꯨꯈꯤꯒꯦꯀꯣ." ꯑꯁꯨꯝꯅ ꯄꯤꯕꯥ ꯆꯠꯈ꯭ꯔꯦ꯫ ꯏꯔꯦꯟ ꯄꯤꯕꯥ ꯍꯦꯛ ꯆꯠꯈꯤꯕꯒ "ꯗꯥꯇꯣꯟ, ꯅꯪꯒꯤ ꯅꯇꯧꯁꯤꯗ ꯀꯔꯝꯅ ꯑꯩꯅ ꯅꯪꯕꯨ ꯂꯨꯍꯣꯡꯉꯨ ꯍꯥꯏꯒꯅꯤ? ꯑꯩꯁꯦ ꯑꯁꯨꯝꯅ ꯍꯤꯡꯒꯗꯕꯒꯤ ꯁꯔꯨꯛ ꯁꯤꯈꯤꯕꯅ ꯍꯦꯟꯅ ꯐꯔꯕꯅꯤ. ꯑꯩ ꯑꯃꯨꯛ ꯇꯣꯟꯕ ꯃꯄꯣꯛꯁꯦ ꯃꯥꯂꯦꯝꯁꯤꯗ ꯑꯃꯨꯛ ꯂꯩꯔꯝꯂꯔꯣꯏ." ꯑꯁꯨꯝꯅ ꯏꯔꯦꯟ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯗꯥꯏꯅꯤꯡ ꯇꯦꯕꯜ ꯃꯊꯛꯇꯨꯗ ꯆꯥꯏꯔꯤꯕꯁꯤꯡ ꯑꯗꯣ ꯂꯣꯏꯁꯤꯟꯗꯨꯅ ꯄꯨꯖꯥꯕꯨ ꯀꯧꯕ ꯑꯃꯨꯛ ꯆꯠꯈ꯭ꯔꯦ꯫ ꯅꯥꯀꯜ ꯑꯃꯗꯅ ꯂꯣꯌꯥ ꯊꯕꯛꯁꯤꯡꯗꯨꯅ ꯑꯌꯨꯛ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯗ ꯏꯔꯦꯟꯕꯨ ꯉꯥꯏꯍꯥꯛ ꯀꯥꯎꯔꯕꯁꯨ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗꯗꯤ ꯍꯦꯛꯇ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯑꯗꯨꯅ ꯃꯥꯁꯨ ꯋꯥꯈꯜꯗꯣ ꯄꯣꯊꯥꯐꯝ ꯈꯪꯗꯦ꯫ ꯑꯁꯨꯝꯅ ꯂꯣꯌꯥ ꯃꯇꯣꯝꯇꯒ ꯉꯥꯏꯔꯕꯅꯤꯅ ꯆꯥꯛꯁꯨ ꯊꯣꯡꯕꯣꯏ ꯊꯣꯡꯗꯕꯣꯏ, ꯆꯥꯕꯣꯏ ꯆꯥꯗꯕꯣꯏ ꯇꯧꯗꯨꯅ ꯂꯩꯔꯤ꯫ ꯑꯗꯨꯅ ꯃꯁꯥꯗꯨꯁꯨ ꯌꯥꯝ ꯁꯣꯛꯆꯤꯜꯂꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ꯫ ꯏꯔꯦꯟ ꯃꯥꯒꯤ ꯀꯥꯗ ꯐꯤꯔꯣꯜ ꯈꯔ ꯊꯨꯞꯇꯨꯅ ꯂꯩꯔꯤ꯫ ꯇꯥꯟꯖꯥꯗꯨꯗ ꯂꯣꯌꯥꯗꯣ ꯏꯔꯦꯟꯗ ꯀꯣꯜ ꯇꯧꯔꯛꯏ꯫ ꯏꯔꯦꯟꯁꯨ ꯐꯣꯟꯗꯨꯗ ꯌꯦꯡꯂꯒ ꯂꯣꯌꯥ ꯑꯣꯏꯔꯝꯕꯗꯨꯗ ꯁꯠ ꯄꯥꯏꯈꯠꯂꯤ꯫ "ꯇꯥꯃꯣ, ꯅꯪꯕꯨ ꯆꯥꯛ ꯆꯥꯔꯕꯣ?" "ꯆꯥꯗ꯭ꯔꯤꯌꯦ ꯇꯥꯃꯣ." "ꯀꯅꯥꯅ ꯊꯣꯡꯉꯤꯕ?" "ꯑꯩꯈꯣꯏ ꯏꯅꯝꯃꯅ." "ꯑꯣ, ꯇꯥꯃꯣꯗꯤ ꯆꯥꯔꯕꯣ?" ꯂꯣꯌꯥ ꯌꯥꯝ ꯍꯩꯅꯤꯡꯗꯅ ꯈꯨꯝꯂꯛꯏ꯫ "ꯆꯥꯗ꯭ꯔꯤꯗ." "ꯀꯩꯒꯤꯅꯣ ꯇꯥꯃꯣ?" "ꯀꯩꯁꯨ ꯇꯧꯗꯤꯌꯦ." ꯏꯔꯦꯟ ꯍꯟꯗꯛꯇꯤ ꯂꯣꯌꯥꯒꯤ ꯈꯣꯟꯖꯦꯜꯗꯨ ꯇꯥꯕꯗ ꯂꯣꯌꯥ ꯀꯩꯅꯣꯝ ꯇꯧꯔꯦ ꯈꯪꯂꯗꯨꯅ "ꯇꯥꯃꯣ." "ꯍꯥꯎ, ꯇꯥꯃꯣ ꯇꯥꯏꯌꯦ." "ꯍꯛꯆꯥꯡ ꯉꯝꯗꯕ꯭ꯔꯣ?" "ꯀꯩꯁꯨ ꯇꯧꯗꯦ ꯍꯥꯏꯕꯅꯤ." "ꯑꯗꯨꯒ ꯀꯩꯒꯤ ꯆꯥꯛ ꯆꯥꯗ꯭ꯔꯤꯕ?" ꯂꯣꯌꯥꯗꯣ ꯋꯥꯈꯜ ꯌꯥꯝ ꯅꯨꯡꯉꯥꯏꯇꯅ ꯍꯥꯏꯔꯛꯏ꯫ "ꯖꯥꯟ, ꯅꯪ ꯂꯩꯇꯕꯁꯦ ꯇꯥꯃꯣ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ. ꯑꯗꯨꯅ ꯋꯥꯈꯜꯁꯦ ꯄꯣꯊꯥꯐꯝꯁꯨ ꯈꯪꯗꯦ." ꯏꯔꯦꯟꯁꯨ ꯂꯣꯌꯥꯒꯤ ꯋꯥꯍꯩ ꯈꯔꯗꯣ ꯚꯥꯞ ꯇꯥꯔꯗꯨꯅ "ꯇꯥꯃꯣ, ꯅꯪꯒ ꯅꯛꯅꯗ꯭ꯔꯤꯉꯩ, ꯂꯣꯏꯅꯗ꯭ꯔꯤꯉꯩ ꯃꯇꯝꯗꯗꯤ ꯏꯇꯣꯝꯇ ꯂꯩꯔꯕꯁꯨ ꯀꯔꯤꯁꯨ ꯈꯟꯈꯤꯗꯦ. ꯑꯗꯨꯕꯨ ꯈꯪꯍꯧꯗꯕ ꯃꯤꯀꯨꯞ ꯈꯔꯗ ꯅꯪꯅ ꯏꯅꯥꯛꯇ ꯂꯩꯔꯝꯂꯒ ꯑꯃꯨꯛ ꯏꯐꯝꯗꯒꯤ ꯇꯥꯝꯅ ꯂꯩꯈꯤꯕ ꯑꯁꯤꯗ ꯇꯥꯃꯣꯗꯤ ꯌꯥꯝ ꯋꯥꯏ. ꯇꯥꯃꯣ." ꯂꯣꯌꯥꯗꯣ ꯑꯃꯨꯛꯁꯨ ꯃꯊꯟꯇ ꯍꯥꯏꯖꯩ꯫ "ꯏꯍꯦ, ꯑꯩꯁꯦ ꯀꯔꯤꯅꯣ ꯄꯪꯍꯥꯏꯗ ꯍꯥꯏꯈ꯭ꯔ ꯃꯥꯜꯂꯦ. ꯑꯗꯣ ꯅꯪ ꯆꯥꯛ ꯆꯥꯅꯕ ꯇꯧꯖꯔꯣ. ꯇꯥꯃꯣꯁꯨ ꯐꯣꯟ ꯊꯝꯃꯒꯦꯀꯣ." "ꯉꯥꯏꯈꯣ ꯇꯥꯃꯣ." "ꯑꯗꯣ ꯇꯥꯃꯣ ꯆꯥꯛ ꯆꯥꯅꯕ ꯇꯧ. ꯑꯩꯁꯨ ꯁꯣꯏꯗꯅ ꯇꯥꯃꯣꯒꯤ ꯅꯥꯛꯇ ꯑꯃꯨꯛ ꯂꯥꯛꯈꯤꯅꯤ." "ꯑꯗꯣ ꯅꯪꯅ ꯑꯩꯒꯤ ꯅꯥꯛꯇ ꯍꯟꯗꯛ ꯂꯥꯛꯇꯣꯏꯁꯦ ꯀꯔꯝꯕ ꯃꯑꯣꯡꯗꯅꯣ?" ꯏꯔꯦꯟ ꯂꯣꯌꯥꯒꯤ ꯋꯥꯍꯪꯗꯣ ꯚꯥꯞ ꯑꯃ ꯏꯇꯥ ꯇꯥꯗꯦ꯫ ꯑꯗꯨꯅ ꯁꯠ ꯍꯥꯏꯔꯛꯏ꯫ "ꯇꯥꯃꯣ, ꯑꯩ ꯚꯥꯞ ꯇꯥꯗ꯭ꯔꯤ." "ꯍꯣꯏ ꯐꯔꯦꯁꯦ, ꯇꯥꯃꯣ ꯊꯝꯃꯒꯦꯀꯣ." "ꯊꯝꯃꯣ. ꯑꯗꯣ ꯇꯥꯃꯣ, ꯆꯥꯛ ꯆꯥꯕ ꯀꯥꯎꯒꯅꯨꯀꯣ." ꯀꯥꯎꯔꯣꯏꯗ." ꯑꯁꯨꯝꯅ ꯐꯣꯟꯗꯣ ꯊꯝꯅꯈ꯭ꯔꯦ꯫ ꯑꯁꯣꯝꯗꯅ ꯚꯥꯎꯗꯣꯟ ꯋꯥꯡꯂꯦꯟꯕꯨ ꯃꯥꯡ ꯇꯥꯛꯅꯕ ꯐꯅ ꯀꯟꯅ ꯍꯣꯠꯅꯩ꯫ ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯀꯥꯟꯅꯕ ꯐꯪꯗ꯭ꯔꯦ꯫ ꯋꯥꯡꯂꯦꯟ ꯍꯥꯠꯀꯦ ꯈꯜꯂꯨꯕ ꯃꯔꯟꯗ ꯇꯤꯡꯂꯒ ꯇꯣꯛꯏ꯫ ꯑꯗꯨꯅ ꯀꯤꯡꯁꯟꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ "ꯑꯇꯣꯝꯕ, ꯑꯩꯈꯣꯏ ꯑꯔꯣꯏꯕ ꯑꯣꯏꯅ ꯅꯌꯥꯝꯕꯕꯨ ꯀꯧꯔꯒ ꯋꯥꯡꯂꯦꯟꯒꯤ ꯃꯆꯥꯅꯨꯄꯤꯗꯨ ꯄꯨꯗꯨꯅ ꯂꯥꯛꯑꯣ ꯍꯥꯏꯅ ꯀꯧꯔꯁꯤ. ꯃꯁꯤꯗꯁꯨ ꯃꯥꯏ ꯄꯥꯛꯇ꯭ꯔꯕꯗꯤ ꯏꯄꯥꯗꯤ ꯁꯤꯈꯤꯕꯅ ꯐꯔꯦ." "ꯄꯥꯕꯨꯡ, ꯀꯔꯤ ꯄꯥꯕꯨꯡꯅ ꯁꯤꯖꯔꯨꯒꯅꯤ?
nasa ꯂꯩꯔꯤꯁꯤꯗꯤ ꯑꯗꯨꯒ ꯅꯥꯀꯜ ꯑꯃꯗꯅ ꯋꯥꯡꯂꯦꯟ ꯄꯨꯂꯤꯁ ꯑꯣꯐꯤꯁꯔ ꯑꯗꯨꯒ ꯎꯅꯔꯝꯃꯤ ꯑꯗꯨꯒ ꯃꯥꯕꯨ ꯑꯃꯗꯤ ꯏꯔꯦꯟꯕꯨ ꯍꯥꯠꯅꯕ ꯍꯣꯠꯅꯈꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯣ ꯐꯥꯕ ꯉꯝꯂꯕꯗꯤ ꯑꯣꯐꯤꯁꯔ ꯑꯗꯨꯗ ꯂꯨꯄꯥ ꯂꯥꯈ 5 ꯄꯤꯒꯅꯤ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ ꯋꯥꯡꯂꯦꯟꯒꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯑꯣꯐꯤꯁꯔ ꯑꯗꯣ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯍꯔꯥꯎꯔꯝꯃꯤ ꯑꯗꯨꯕꯨ ꯃꯄꯥꯟ ꯊꯣꯡꯒꯤ ꯁꯛꯇꯝ ꯑꯗꯨꯗꯗꯤ ꯀꯔꯤꯁꯨ ꯎꯠꯊꯣꯛꯂꯝꯗꯦ ꯑꯗꯨꯅ ꯐꯖꯕ ꯋꯥꯍꯩꯅ ꯈꯨꯝꯂꯛꯏ ꯀꯔꯤꯒꯤ ꯂꯨꯄꯥ ꯂꯥꯈ 5ꯅꯣ ꯁꯔ ꯌꯥꯅꯤ ꯑꯩ ꯉꯝꯅꯕ ꯍꯣꯠꯅꯖꯒꯦ ꯑꯗꯨꯒ ꯑꯃꯔꯣꯝꯗꯅ ꯋꯥꯡꯂꯦꯟꯒꯤ ꯃꯔꯨꯞ ꯂꯨꯈꯣꯏꯅ ꯋꯥꯡꯂꯦꯟꯒꯤ ꯃꯐꯝꯗ ꯃꯆꯥꯅꯨꯄꯤ ꯕꯤꯅꯟꯗꯥꯒ ꯄꯤꯕꯥꯒ ꯂꯨꯍꯣꯡꯅꯕꯒꯤ ꯋꯥꯐꯝꯗꯣ ꯀꯟꯅ ꯍꯦꯛꯇ ꯇꯛꯁꯤꯜꯂꯛꯂꯤ ꯋꯥꯡꯂꯦꯟꯁꯨ ꯌꯥꯝ ꯂꯨꯅ ꯇꯤꯟꯅꯕ ꯃꯔꯨꯞ ꯑꯣꯏꯕꯅꯤꯅ ꯍꯔꯥꯎ ꯍꯔꯥꯎ ꯌꯥꯊꯣꯛꯈ꯭ꯔꯦ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ ꯋꯥꯡꯂꯦꯟ ꯋꯦꯇꯤꯡ ꯔꯨꯝꯗꯨꯗ ꯐꯝꯂꯒ ꯈꯕꯔ ꯄꯥꯗꯨꯅ ꯂꯩꯔꯤ ꯃꯗꯨꯒꯤ ꯇꯟꯖꯥꯗꯨꯗ ꯄꯤꯕꯥ ꯌꯥꯏꯈꯣꯝꯕ ꯑꯃꯗꯤ ꯐꯖꯕꯤꯒ ꯂꯣꯏꯅꯅ ꯃꯈꯣꯏꯁꯨ ꯊꯣꯔꯛꯇꯨꯅ ꯐꯝꯂꯔꯤ ꯑꯗꯨꯒꯤ ꯃꯤꯀꯨꯞ ꯑꯗꯨꯗ ꯏꯔꯦꯟꯁꯨ ꯑꯌꯨꯛꯀꯤ ꯕ꯭ꯔꯦꯛꯐꯥꯁꯠ ꯄꯨꯗꯨꯅ ꯆꯪꯂꯤ ꯏꯔꯦꯟ ꯎꯕꯗ ꯋꯥꯡꯂꯦꯟꯅ ꯏꯆꯥꯇꯣꯝꯕꯤ ꯂꯥꯎ ꯕꯕꯥ ꯇꯦꯕꯜꯁꯤꯗ ꯑꯣꯏꯅ ꯊꯝꯂꯒꯦꯀꯣ ꯑꯗꯨ ꯍꯥꯏꯔꯒ ꯕ꯭ꯔꯦꯛꯐꯥꯁꯠꯇꯣ ꯇꯦꯕꯜꯗꯨꯗ ꯊꯝꯃꯤ ꯏꯕꯦꯝꯃ ꯅꯪꯁꯨ ꯁꯤꯗ ꯐꯝꯃꯨ ꯂꯥꯛꯑꯣ ꯏꯔꯦꯟꯁꯨ ꯐꯖꯕꯤꯒꯤ ꯃꯅꯥꯛꯇ ꯐꯝꯂꯤ ꯋꯥꯡꯂꯦꯟꯅ ꯋꯥꯗꯣ ꯍꯧꯗꯣꯔꯛꯏ ꯑꯇꯣꯝꯕ ꯍꯧꯖꯤꯛꯇꯤ ꯅꯌꯥꯝꯕꯁꯨ ꯂꯨꯍꯣꯡꯂꯕꯅꯤꯅ ꯅꯪꯕꯨꯁꯨ ꯏꯄꯥꯅ ꯂꯨꯍꯣꯡꯕꯤꯔꯒꯦ ꯈꯜꯂꯤꯗꯣ ꯄꯤꯕꯥ ꯏꯔꯦꯟꯗ ꯁꯠ ꯌꯦꯡꯂꯛꯏ ꯏꯔꯦꯟꯁꯨ ꯄꯤꯕꯥꯗ ꯁꯠ ꯌꯦꯡꯂꯛꯄꯅꯤ ꯑꯅꯤꯗꯣ ꯃꯤꯆꯥꯟꯅꯔꯨꯔꯤ ꯑꯗꯨꯗꯒꯤ ꯏꯔꯦꯟꯗꯣ ꯃꯃꯥꯏꯗꯣ ꯁꯠ ꯂꯨꯛꯊꯗꯨꯅ ꯂꯩꯈ꯭ꯔꯦ ꯃꯗꯨꯒꯤ ꯇꯟꯖꯥꯗꯨꯗ ꯌꯥꯏꯈꯣꯝꯕꯅ ꯅꯥꯎ ꯕꯕꯥꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤꯗ ꯅꯪꯕꯨ ꯀꯔꯤ ꯈꯜꯂꯤꯒꯦ ꯄꯤꯕꯥꯗꯨ ꯈꯨꯝꯗꯦ ꯇꯨꯃꯤꯟ ꯑꯗꯨꯝ ꯐꯝꯗꯨꯅ ꯂꯩꯔꯤ ꯐꯖꯕꯤ ꯄꯤꯕꯥꯅ ꯌꯥꯅꯤꯡꯗꯦ ꯍꯥꯏꯕꯗꯤ ꯈꯪꯂꯤꯕꯅꯤ ꯑꯗꯨꯕꯨ ꯈꯪꯁꯤꯟꯅꯗꯕ ꯁꯥꯗꯨꯅ ꯑꯇꯣꯝꯕ ꯅꯄꯥꯅ ꯁꯤꯜꯂꯤꯕꯁꯦ ꯅꯪꯒꯤ ꯌꯥꯏꯐꯅꯕꯒꯤꯅꯤꯅꯦ ꯑꯗꯨꯅ ꯅꯄꯥꯒꯤ ꯃꯥꯏ ꯆꯣꯞꯍꯟꯒꯅꯨꯀꯣ ꯋꯥꯡꯂꯦꯟ ꯃꯔꯛ ꯊꯠꯇꯨꯅ ꯏꯄꯥꯒꯤ ꯑꯇꯣꯝꯕ ꯋꯥꯐꯝꯁꯦ ꯅꯪ ꯌꯥꯅꯤꯡꯗꯦ ꯍꯥꯏꯔꯤꯕ꯭ꯔꯥ ꯍꯟꯗꯛꯇꯤ ꯄꯤꯕꯥꯗꯣ ꯇꯞꯅ ꯈꯨꯝꯂꯛꯏ ꯕꯕꯥ ꯑꯩ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯂꯨꯍꯣꯡꯕ ꯄꯥꯝꯗꯦ ꯑꯗꯨꯅ ꯌꯥꯔꯒꯗꯤ ꯂꯨꯍꯣꯡꯕꯒꯤ ꯋꯥꯗꯣ ꯍꯥꯏꯗꯣꯛꯄꯤꯈꯣ ꯑꯇꯣꯝꯕ ꯅꯪꯒꯤ ꯋꯥꯉꯥꯡ ꯑꯁꯤꯅ ꯇꯥꯛꯄꯗꯤ ꯅꯪ ꯅꯨꯄꯤꯗꯣ ꯄꯥꯝꯗꯦ ꯍꯥꯏꯕꯅꯤ ꯍꯥꯏꯕ ꯕꯕꯥꯁꯨ ꯈꯪꯏ ꯐꯔꯦ ꯑꯗꯨ ꯑꯣꯏꯔꯒꯅ ꯏꯆꯥꯅ ꯈꯪꯅ ꯆꯥꯟꯅꯕ ꯃꯤꯒ ꯂꯩꯕ꯭ꯔꯥ ꯂꯩꯔꯕꯗꯤ ꯄꯨꯔꯛꯂꯣ ꯅꯪ ꯍꯦꯛ ꯂꯨꯍꯣꯡꯕ ꯂꯣꯏꯕꯒ ꯅꯆꯟꯅꯨꯄꯤꯁꯦ ꯑꯃꯨꯛ ꯂꯨꯍꯣꯡꯕꯤꯔꯒꯦ ꯈꯜꯂꯤꯗꯣ ꯏꯄꯥꯅ ꯃꯄꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯄꯤꯕꯥꯗꯣ ꯀꯥꯂꯦꯐꯨ ꯀꯥꯟꯗ꯭ꯔꯦꯐꯨ ꯍꯥꯏꯗꯨ ꯇꯧꯔꯤ ꯐꯖꯕꯤ ꯋꯥꯗꯨ ꯃꯇꯦꯡ ꯄꯥꯡꯁꯤꯟꯗꯨꯅ ꯏꯆꯥꯇꯣꯝꯕꯤꯁꯨ ꯆꯥꯎꯅ ꯍꯣꯡꯒꯗꯧꯔꯤꯕꯅꯤ ꯏꯔꯦꯟꯗꯤ ꯍꯣꯏ ꯃꯥꯏꯒ ꯍꯥꯏꯗꯦ ꯑꯗꯨꯅ ꯇꯨꯃꯤꯟ ꯑꯗꯨꯝ ꯂꯨꯞꯊꯗꯨꯅ ꯐꯝꯂꯤ ꯌꯥꯏꯈꯣꯝꯕ ꯃꯔꯛ ꯊꯠꯂꯒ ꯕꯕꯥ ꯏꯃꯥ ꯑꯩꯈꯣꯏ ꯅꯥꯎꯅ ꯂꯨꯍꯣꯡꯂꯕꯁꯨ ꯃꯆꯟꯗꯤ ꯃꯇꯝ ꯈꯔ ꯂꯩꯖꯈꯤꯁꯅꯨ ꯃꯥ ꯍꯦꯛ ꯂꯨꯍꯣꯡꯈꯤꯕꯗ ꯏꯃꯨꯡꯁꯦ ꯏꯍꯥꯡ ꯍꯥꯡꯍꯧꯔꯅꯤ ꯃꯥ ꯂꯩꯇ꯭ꯔꯕꯗꯤ ꯀꯅꯥꯕꯨ ꯌꯦꯡꯗꯨꯅ ꯂꯩꯍꯧꯒꯅꯤ ꯏꯔꯦꯟꯗꯣ ꯌꯥꯏꯈꯣꯝꯕꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯃꯕꯨꯛꯅꯤꯡ ꯅꯨꯡꯁꯤꯔꯛꯏ ꯑꯗꯨꯅ ꯂꯨꯞꯊꯔꯒ ꯂꯩꯔꯤꯕ ꯃꯥꯏꯊꯣꯡ ꯑꯗꯣ ꯇꯞꯅ ꯅꯣꯡꯈꯠꯂꯛꯇꯨꯅ ꯗꯗꯥ ꯑꯁꯦꯡꯕꯒꯤꯅꯤ ꯃꯆꯟ ꯅꯪꯗꯤ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯁꯤꯒꯤ ꯃꯅꯤꯅꯤ ꯅꯪ ꯂꯩꯇꯕꯗ ꯑꯩꯈꯣꯏ ꯀꯌꯥꯝ ꯋꯥꯈꯤ ꯏꯔꯦꯟꯗꯣ ꯍꯧꯈꯤꯕꯁꯤꯡꯗꯣ ꯅꯤꯡꯁꯤꯡꯂꯨꯔꯒ ꯃꯄꯤꯗꯣ ꯇꯞ ꯇꯞ ꯇꯥꯔꯛꯏ ꯏꯍꯦ ꯑꯁꯤꯒꯤ ꯑꯃꯨꯛ ꯀꯞꯄꯤꯅꯦ ꯑꯉꯥꯎꯕꯤꯁꯤꯗꯤ ꯑꯗꯨꯕꯨ ꯄꯤꯕꯥꯗꯤ ꯋꯥꯍꯩ ꯑꯃ ꯐꯥꯎꯕ ꯍꯥꯏꯔꯗꯅ ꯃꯥꯒꯤ ꯀꯥꯗ ꯆꯪꯈ꯭ꯔꯦ ꯑꯁꯨꯝꯅ ꯃꯈꯣꯏꯁꯨ ꯃꯥꯒꯤ ꯊꯕꯛ ꯆꯠꯅꯕꯒꯤ ꯁꯦꯝ ꯁꯥꯔꯛꯂꯤ ꯑꯗꯨꯕꯨ ꯏꯔꯦꯟꯗꯤ ꯋꯥꯈꯜ ꯃꯌꯥꯝꯗꯨꯅ ꯃꯁꯥꯗꯣ ꯄꯣꯊꯥꯐꯝ ꯈꯪꯗ꯭ꯔꯦ ꯇꯨꯃꯤꯟꯅ ꯃꯥꯒꯤ ꯀꯥꯗ ꯎꯪꯗꯨꯅ ꯐꯝꯂꯤ ꯇꯟꯖꯥꯗꯨꯗ ꯄꯤꯕꯥꯗꯣ ꯏꯔꯦꯟꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ ꯏꯔꯦꯟꯗꯤ ꯄꯤꯕꯥ ꯆꯪꯂꯛꯏꯕꯗꯨ ꯎꯗꯦ ꯀꯦꯕꯤ ꯏꯔꯦꯟ ꯇꯞꯅ ꯌꯦꯡꯈꯠꯂꯛꯏ ꯀꯩꯗꯧꯔꯦ ꯗꯥꯇꯣꯟ ꯀꯩꯁꯨ ꯇꯧꯗꯦ ꯄꯤꯕꯥ ꯏꯔꯦꯟꯒꯤ ꯃꯅꯥꯛꯇ ꯐꯝꯊꯔꯒ ꯀꯦꯕꯤ ꯗꯥꯇꯣꯟꯁꯨ ꯂꯣꯏꯅ ꯚꯥꯞ ꯇꯥꯏ ꯅꯪꯒꯤ ꯊꯃꯣꯏꯅ ꯈꯣꯟꯖꯦꯜ ꯊꯣꯛꯇ ꯃꯔꯣꯜ ꯂꯣꯜꯂꯤꯕꯗꯣ ꯑꯗꯨꯕꯨ ꯑꯩꯁꯦ ꯑꯩꯒꯤ ꯑꯣꯏꯗ꯭ꯔꯦ ꯑꯩ ꯍꯥꯏꯔꯤꯕ ꯋꯥꯍꯩ ꯈꯨꯗꯤꯡꯃꯛ ꯅꯪꯒꯤ ꯉꯥꯛꯇ ꯑꯣꯏꯈ꯭ꯔꯦ ꯑꯗꯨꯅ ꯕꯕꯥ ꯑꯃꯗꯤ ꯏꯃꯥꯅ ꯑꯩꯕꯨ ꯂꯨꯍꯣꯡꯅꯕ ꯐꯅ ꯀꯟꯅ ꯍꯣꯠꯅꯔꯕꯁꯨ ꯌꯥꯒꯗꯕ ꯑꯩꯅ ꯌꯥꯗ꯭ꯔꯕꯗꯤ ꯃꯈꯣꯏꯅ ꯀꯔꯤꯁꯨ ꯎꯄꯥꯏ ꯂꯩꯔꯣꯏ ꯑꯗꯨꯅ ꯅꯪ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕ ꯇꯧꯒꯅꯨ ꯅꯪ ꯗꯥꯇꯣꯟꯕꯨ ꯊꯥꯖꯧ ꯗꯥꯇꯣꯟ ꯑꯗꯨꯝꯅ ꯇꯧꯒꯅꯨ ꯏꯃꯥ ꯑꯃꯗꯤ ꯕꯕꯥꯅ ꯁꯤꯜꯂꯤꯕꯁꯦ ꯗꯥꯇꯣꯟꯒꯤ ꯌꯥꯏꯐꯅꯕꯅꯤ ꯑꯗꯨꯒ ꯑꯩꯗꯤ ꯌꯨꯝꯁꯤꯗ ꯁꯩꯗꯥꯡꯕꯤꯅꯤ ꯄꯤꯕꯥ ꯏꯔꯦꯟꯒꯤ ꯃꯈꯨꯠꯇꯣ ꯇꯞꯅ ꯄꯥꯏꯔꯒ ꯀꯅꯥꯅ ꯍꯥꯏꯔꯤꯕ ꯅꯪꯕꯨ ꯌꯨꯝꯁꯤꯗ ꯁꯩꯗꯥꯡꯕꯤꯅꯤ ꯍꯥꯏꯕꯗꯤ ꯅꯪꯗꯤ ꯌꯨꯝꯁꯤꯒꯤ ꯃꯕꯦꯝꯃꯅꯤ ꯗꯥꯇꯣꯟ ꯉꯁꯤ ꯊꯣꯛꯂꯛꯀꯅꯤ ꯈꯪꯗꯨꯅ ꯑꯩꯁꯦ ꯗꯥꯇꯣꯟꯒꯤ ꯅꯐꯝꯗꯒꯤ
nathayarage haina kayara hotnakibane. Adubu ngasidi ai adu hairage Iren wado makha taba ngamda meludagi pirang tap tap tarakle. Kebe kaukano nangna haningido mayik sengo. Adubu ngasidi ai sudatongi samlaba nungsiba aduna ai thamoise phajandana thamkibana datongi nungsiba buna thaiduna chapna ngamtre. Piba Iren gi wadu tabada tasengna thamoi pian ba haibado oire. Adudi hayo kebi nang daton bu nungsibra. Iren miluda pirang thanna yauraga ai daton ba yam nungsi. Piba do Iren na ngasi ahanba oina nungsi haina harakpa makeup sida yam langtakna basu phawi. Aduga Iren bu mathada tapna konsilaga kebi daton so nangbu yam nungsi. Asumna anido haraubagini haigadauribra natraga nungaibagini haigadauribra punna kapminaduna mikap khara leiraba matung Iren pibabu tamna inthoknaga daton thabak satpa thengani. Piba su Iren bu nungsina yenglaga ado daton thabak chalage chak sarage lao. Asumna anido punna thokminare aduga kisunda sangi yakhombusu kisanda leirami pujaga loinana. Makhoi sanglakpa ubada now machan lao chak chanaba tawrsi. Asumna ngahaki matung makhoi chak tokladuna magi mathau loina tawnakhre. Aduga fajabiso kisanda leiriba puja amadi Iren gi manakta sanglaktuna imagi Iren ima kai haige nangi daton se ima hoina haibada yaroi haiba ai khangi. Aduna isa tomba lohongba yahandaba haibase nangi khutta lei haina khalido imana. Puja fajabida ngakna yenglei. Ima ai soidana datonda haijage. Yengudo isa tombagini haiduna aikhoina hainariba nupise asamba miyoi nate. Nupi masado doctor ni. Aduna migi mamangda nupi dugisto izat haiba ama leibanina. Imadi lohongbase kahenba pamdedo. Aduna haujekti lohongba kaiba kaidaba pumnamak isagi khutta leire. Iren do kumpham khangdre aduna tumiluk thaduna leiri. Madugi marak thalaga pujana ima aikhoi nawna lohongba yadabaga aikhoi sanga kari mari bu leinabage aikhoi nawso angang nate aduna ima hoina phajana haibana pharoidro. Ima wibema imana nanaw no pada phajana kayarak hana hairabani adubu mana yaba ko bolaitre. Aduna ima so karino upaise jaja ingla abani. Hoima amma boire aikhoina phajana tanaraga loire. Kisan matomta adatai oina inthopadi namogdi kya nungai jade. Ibema masigi matangsda nangna khangdaba wayam leiri adunani kona tapna khanglakpasu yai. Madugi marak thalaga Iren tapna fajabibu nuksina kauri. Ima hayuni isana hainingbado. Ima nasana imabu panduna wasaksari aina hek ngamliba makhai datonbo lohongba yanaba hotnajaki. Adu hairaga Iren mapi ira chelakli aduga makha tari. Ima aidi aibu pokpirambi imana taibangsida awa nungai khanghalamba khaktani. Adubu aibu saunaba yokpirakpadi ngasi egi mangda lepiribi ima nahaknani. Poksabi imabudi aibu yokpiribi ima nangna hele ngasigi taibangsida imadagi henba kanasu leitina sagidi. Pujado Irengi matawda uraga yam nungaitana chan aduna imagi apamba khuding nasana pangthokpa ngamba oisaki. Adu haraga Irendo hekna kaple. Imagi Iren isagi thamoi imana khangi aduba samajki minoki bana ngasi haifam thokta bo famase nangi na famda imana haibani. Masigi damak nang imabu warauganuko. Sanari bawari ado manungda karigumba amade janai nabugum tawri. Chimbal kangna hairudrabaso manungda marau leina wahang hangnari aduga paukumso marau leina pinari. Karan thoklagabano nongda mamagi lase thamoi
Thamoi mana maisa langlakpa mikup khudingda tahaningdaba mitlugi pirang mana hekta sintharaktuna losanduna thamge khanba thamoigi maisak ase mapan thongda mami hekta tahali Irian awaba ama loikre khara ingna sikna leire haina khallubani adubu awaba ama hekta lai asumna awaba mayam asina masana masabu mikup khuding wahale kafale taina famsu khangdre kanadabu wakatluni Bibadana matau karamna lohong lohaina hairuni matomda pakhum phangdaba wahang mayamna yomsanduna tufak tufai channa ungduna leikre numit ado Madugi nongalaga asomdana baudon masanupa loyada call tori Loya siyam thajadana mapana phone tawrakpaduda haifi englaga paikhali Babo nangbu thabuk chinbro Kari lere babo Kashu thadokpa leitida Ado ipana haigedori base atai nate Nang lohong na batawar sidana Madugi matang doyadi kona wari sana si babu Ahoy hoy Ado nang nanongma purak lamba na pimasado Ipa di imaw ay bapami Madubo naga khangna bro Ipa ginak tanongma puduna laune Loya do handak di wakan gado iyang he iyangi Aduna sat hai Ahoy babu Ay mamonda haikigi Aduga nangma puraga laki Babu na sat samjin dina hari Karigi nong mano hayeng se hekta puro adugane sidagidi isani yadaba thabak amata tawroi doribane ibaso ahano isilagle aduna imau pami imau dana tana isu uningene asumna phone do thamnakre